ꯌꯥꯏꯐꯕꯤ ꯂꯩꯔꯦ ꯁꯤꯒ ꯑꯣꯀꯦ ꯀꯣꯜ ꯇꯧꯔꯁꯤ ꯍꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩ ꯀꯣꯔꯣꯅꯥꯒꯤ ꯚꯦꯛꯁꯤꯟ ꯊꯥꯔꯠ ꯗꯣꯁ ꯊꯥꯕ ꯆꯠꯂꯤ ꯑꯗꯣ ꯑꯩꯒ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯒꯤ ꯏꯅꯥꯎꯒ ꯑꯗꯨꯒ ꯌꯥꯏꯐꯕꯤꯒ ꯑꯩꯈꯣꯏ ꯃꯤ 4 ꯆꯠꯂꯤ ꯑꯩ ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯌꯥꯏꯐꯕꯤ ꯑꯣꯛꯄ ꯂꯥꯛꯏꯃꯦꯕ ꯑꯩꯁꯦ ꯃꯥꯛ ꯃꯇꯣꯟꯇ ꯑꯣꯛꯇꯨꯕꯤꯟꯗꯒꯤ ꯂꯥꯛꯏꯗꯨ ꯃꯥ ꯍꯤꯗ ꯇꯧꯔꯒ ꯀꯥꯏꯅꯣ ꯑꯩ ꯆꯠꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯍꯤꯗ ꯇꯧꯔꯒ ꯂꯥꯛꯏ ꯃꯥ ꯍꯧꯖꯤꯛ ꯑꯩ ꯍꯤ ꯘꯥꯠ ꯃꯄꯥꯟꯗ ꯃꯥꯛꯄꯨ ꯉꯥꯏꯔꯤ ꯁꯣ ꯃꯥ ꯍꯣꯏ ꯂꯣꯏꯁꯤꯜꯍꯧꯔꯤ ꯁꯣꯝꯗ ꯌꯨꯝꯗ ꯑꯩ ꯍꯧꯖꯤꯛ ꯌꯥꯏꯐꯕꯤꯒ ꯉꯥꯏꯔꯒ ꯑꯗꯨꯒꯩꯗꯤ ꯚꯥꯅꯨꯒꯥꯁ ꯑꯩꯈꯣꯏ ꯎꯄꯣꯖꯦꯂꯥꯗ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒ ꯀ꯭ꯂꯤꯅꯤꯛ ꯂꯩ ꯑꯗꯨꯒ ꯆꯠꯂꯒ ꯊꯥꯔꯠ ꯗꯣꯁꯁꯦ ꯊꯥꯔꯨꯗꯣꯏꯅꯤ ꯑꯗꯣ ꯊꯥꯔꯠ ꯗꯣꯁ ꯃꯌꯥꯝ ꯑꯃ ꯊꯥꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯑꯗꯨꯒꯤ ꯊꯥꯍꯧꯔꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯁꯤꯁꯦ ꯀꯤꯅ ꯂꯩꯔꯤꯕ ꯅꯍꯥꯟꯗꯒꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯁꯤ ꯊꯥꯕꯒꯤ ꯃꯈꯥꯗ ꯃꯤꯡꯁꯦ ꯑꯔꯨꯝ ꯍꯧꯅꯩ ꯑꯗꯩꯗꯤ ꯀꯩꯅꯣ ꯏꯟꯖꯦꯛꯁꯟ ꯊꯥꯕ ꯃꯐꯝꯁꯦ ꯄꯣꯝꯈꯠꯅ ꯈꯣꯠꯀꯠꯅ ꯇꯧꯔꯤ ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯀꯤꯖꯅ ꯑꯗꯨꯝ ꯊꯥꯗꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯆꯩꯔꯦ ꯊꯥꯔꯨꯆꯣ ꯆꯠꯂꯨ ꯍꯥꯏꯅ ꯑꯗꯨꯒꯤ ꯉꯁꯤ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯇ ꯑꯗꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯌꯥꯏꯐꯕꯤꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯃꯄꯥꯟꯁꯦ ꯍꯟꯗꯛ ꯏꯁꯤꯡ ꯈꯔ ꯆꯥꯎꯈꯤꯑꯕ ꯑꯗꯨꯒ ꯑꯁꯇ ꯂꯣꯏꯅ ꯀꯤꯟꯊꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨꯗꯤ ꯐꯔꯦ ꯂꯥꯛꯑꯕꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯣꯏꯔꯦ ꯕꯦꯝꯃ ꯁꯤ ꯆꯠꯐꯝꯒ ꯂꯩꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪ ꯊꯥꯔꯤ ꯁꯧꯔꯕ ꯑꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯒ ꯌꯥꯏꯉꯪꯒ ꯑꯁꯇ ꯀꯤꯟꯊꯅ ꯂꯣꯏꯔꯦꯁꯦ ꯁꯤꯒꯩꯁꯤꯒꯅꯦ ꯋꯥ ꯀꯌꯥ ꯆꯥꯎꯅ ꯍꯧꯔꯝꯃꯤ ꯑꯁꯤꯒ ꯎꯁꯣꯏ ꯆꯥꯔꯝꯃꯤꯅꯤ ꯈꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏ ꯀꯤꯟꯊꯈꯤꯅ ꯑꯃꯐꯥꯎ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯃꯌꯥꯝ ꯐꯖꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯄꯥꯟ ꯂꯩꯔꯦ ꯁꯤꯒꯩꯁꯤꯗ ꯁꯣꯝꯗꯅ ꯌꯥꯏꯉꯪ ꯂꯩꯔꯦ ꯑꯥꯗ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯊꯣꯛꯂꯛꯇ꯭ꯔꯤ ꯉꯁꯤ ꯐꯖꯅ ꯅꯨꯡꯁꯥ ꯁꯥꯏꯕꯣ ꯃꯥꯒ ꯑꯩꯒ ꯅꯪꯒ ꯕꯦꯝꯁꯅꯥꯒ ꯑꯩꯈꯣꯏ ꯃꯤ 4 ꯀꯨꯜꯂꯦ ꯀꯩꯅꯣ ꯇꯧꯗꯕ ꯃꯇꯝꯗꯤ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯅꯦꯅꯦꯒ ꯕꯦꯝꯁꯅꯥ ꯉꯁꯤ ꯊꯥꯔ ꯍꯌꯦꯡ ꯑꯩꯈꯣꯏꯕꯥꯅꯤ ꯆꯠꯂꯁꯨ ꯀꯩ ꯀꯥꯏꯒꯦ ꯅꯣꯡꯃ ꯈꯛꯇꯅꯤꯒꯦ ꯅꯣꯡꯃ ꯈꯛꯇꯗꯨꯗꯤ ꯐꯩꯌꯥꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯆꯥꯛ ꯊꯣꯡꯉꯛꯀꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯦꯠ ꯌꯧꯔꯦ ꯁꯤꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯤꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯣ ꯁꯔꯀꯥꯔꯤꯅꯤ ꯍꯥꯏꯕ ꯁꯤꯁꯦ ꯑꯗ ꯁꯤꯒ ꯆꯪꯉꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯥꯔꯨꯗꯣꯏꯅꯤ ꯃꯤ ꯌꯥꯝꯗ ꯃꯥꯅꯤ ꯍꯣꯏ ꯌꯥꯏꯐꯕꯤ ꯉꯁꯤꯗꯤ ꯅꯍꯥꯟ ꯐꯥꯔꯁ ꯗꯣꯁ ꯊꯥꯕ ꯅꯨꯃꯤꯠꯇꯗꯤ ꯑꯁꯤꯐꯥꯎꯅ ꯁꯤꯔꯤꯌꯦꯜ ꯂꯥꯛꯏꯃꯤ ꯁꯣꯝꯗꯅ ꯀꯥꯞꯄꯤꯗꯣ ꯂꯩꯔꯝꯒꯗ ꯈꯪꯗꯦꯅꯦ ꯁꯣꯝꯗꯩꯁꯤꯔꯣ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯀꯥꯞꯈꯤꯗꯣꯔꯦ ꯑꯩꯒꯤꯗꯨꯅ ꯂꯥꯁꯇ ꯂꯩꯔꯝꯃꯅꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯄꯤꯔꯤꯃꯤꯁꯦ ꯑꯣ ꯑꯩ ꯌꯦꯡ আমি একটু আসতে দিয়ে না ওই কি ও ꯑꯩ ꯁꯣꯝꯗ ꯂꯤꯇꯧ ꯌꯦꯡꯉꯣ না আমরা মা না দে এখন কে ওই চলো না দে কইনোনে কোনো রিঅ্যাকশন বাও লইতে কোনো কিছু পিদ্রি গই লাশিকা পিদে ই होए দেখে দেখে লাশিন পিদে গই না টিস্যু আচ্ছা পিরা খাবা সামা পিরে নওনা পিরে না তো লয়না এই না মুকা না পিরে দু হানা रो এই টিস্যু বুধারকে পাই হয় কাপা লয়না থকলে হজি তাই পোস্টার দো থাবা লয়রে কোভিড হরো হয় করোনা হরো চাঙ্গারো ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯝꯄꯨꯔꯗ ꯆꯠꯇꯣꯔꯤ ꯑꯗꯝꯄꯨꯔ ꯀꯣꯏꯅ ꯍꯜꯂꯅꯤ ꯃꯌꯥꯝ ꯑꯩꯕꯨ ꯀꯩꯅꯣꯗ ꯏꯟꯕꯣꯛꯁꯇ ꯅꯣꯛ ꯇꯧꯔꯛꯑꯦꯕ ꯑꯗꯝꯄꯨꯔ ꯂꯝꯕꯤꯁꯦ ꯑꯝꯇꯪ ꯆꯦꯟꯒꯦ ꯍꯥꯏꯅ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯝꯄꯨꯔ ꯁꯥꯏꯠꯔꯣꯝꯗ ꯆꯠꯇꯣꯏꯅꯤꯅ ꯑꯗꯝꯄꯨꯔꯒꯤ ꯂꯝꯕꯤ ꯆꯦꯟꯍꯜꯂꯛꯑꯒꯦ ꯑꯗꯣ ꯍꯣꯏ ꯑꯩꯅꯦ ꯋꯥꯈꯜꯅꯔ ꯀꯩꯅꯣ ꯈꯨꯠꯁꯦ ꯀꯩꯅꯣꯝ ꯇꯧꯁꯜꯂꯦ ꯌꯥꯝꯅ ꯈꯟꯖꯜꯂꯨꯅꯨ ꯍꯣꯏ ꯀꯩꯅꯣ ꯈꯨꯠꯁꯦ ꯚꯦꯛꯁꯤꯟ ꯊꯥꯕ ꯃꯇꯝꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯝꯃꯒ ꯅꯥꯕ ꯌꯥꯝꯅ ꯐꯥꯎꯗꯦ ꯅꯪꯒꯤꯗꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯝꯃꯒ ꯁꯪꯅ ꯈꯪꯗꯦ ꯑꯩ ꯁꯪꯉꯤꯕ ꯀꯩꯅꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯈꯪꯖꯟꯅ ꯂꯩꯔꯒ ꯅꯨꯄꯥꯗꯨꯒ ꯑꯩ ꯍꯥꯏꯕ ꯇꯞꯅ ꯀꯥꯞꯄꯨ ꯍꯥꯏꯅ ꯅꯨꯄꯥꯗꯨꯁꯨ ꯁꯨꯃꯥꯏ ꯃꯉꯛ ꯂꯣꯟꯈ꯭ꯔꯦꯒ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯣ ꯄꯥꯎ ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯣꯏ ꯃꯥꯁꯨ ꯂꯩ ꯋꯥꯈꯟꯗꯅ ꯈꯪꯗꯦ ꯀꯩꯅꯣꯝꯗꯤ ꯇꯧꯕꯗꯣ
ꯀꯦꯔꯂꯥꯗ ꯏꯁꯤꯡ ꯂꯩꯔꯒ ꯑꯗꯨꯒ ꯑꯩꯗꯤ ꯆꯥꯁꯜꯂꯁꯤ ꯑꯩꯈꯣꯏ ꯅꯥꯗ꯭ꯔꯒ ꯂꯣꯏꯔꯦꯕ ꯑꯃ ꯀꯩ ꯕꯖꯥꯔ ꯍꯥꯏꯗ꯭ꯔꯣ ꯉꯁꯥꯏꯁꯦ ꯈꯨꯔꯥꯃꯔꯥ ꯁꯤ ꯈꯨꯅꯤꯡꯁꯦ ꯈꯨꯔꯥꯃꯔꯥ ꯑꯩꯈꯣꯏ ꯁꯤꯗꯒꯤꯅꯤ ꯂꯪ ꯂꯩꯗꯣꯏꯁꯦ ꯂꯥꯎ ꯂꯪ ꯂꯩꯕ ꯑꯁꯤꯗ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯤ ꯁꯥꯕ ꯐꯤ ꯃꯤ ꯁꯥꯕꯒꯤ ꯂꯪ ꯂꯩ ꯁꯤ ꯁꯨꯅꯕ ꯐꯪꯉꯦ ꯍꯥꯏꯕ ꯀꯝꯕ ꯕ꯭ꯂꯨ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯑꯣ ꯑꯉꯧꯕꯅ ꯑꯩꯁꯨ ꯄꯥꯝꯃꯦ ꯁꯥꯗꯣꯏꯕ ꯁꯥꯎꯅ ꯅꯪ ꯂꯪ ꯐꯪꯉꯦ ꯑꯩ ꯁꯥꯔꯤ ꯖꯨꯛ ꯃꯆꯪ ꯂꯩꯒꯅꯤ ꯁ꯭ꯀꯨꯜꯅꯤ ꯑꯩꯅ ꯇꯝꯈꯤꯕ ꯑꯁꯤꯗꯒꯤ ꯌꯥꯏꯐꯕꯤꯅ ꯇꯝꯈꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯁꯤꯒꯤ ꯆꯥꯗꯣꯏꯕ ꯆꯤꯡꯁꯤꯒ ꯆꯤꯡꯁꯨ ꯌꯣꯜꯂꯦ ꯐꯪꯒꯅꯤ ꯀꯩ ꯍꯥꯏꯔꯤ ꯌꯥꯗꯣ ꯍꯔꯦ ꯃꯃꯥꯡꯗꯩ ꯆꯥꯎꯔꯁꯤ ꯀꯩ ꯆꯥꯗꯣꯏ ꯆꯥꯅꯤꯡꯕꯩ ꯆꯥꯅꯤꯡꯕ ꯅꯪ ꯉꯥꯛꯇ ꯍꯥꯟꯅ ꯍꯥꯏꯌꯨ ꯑꯉꯥꯡꯕ ꯁꯥꯟꯆꯤꯞꯁꯇꯣ ꯆꯥꯁꯤꯅꯦ ꯊꯤꯔꯧꯅꯦ ꯑꯁꯤ ꯕ꯭ꯂꯨ ꯀꯂꯔꯁꯨ ꯅꯠꯇꯦ ꯔꯦꯠ ꯀꯂꯔ ꯂꯩꯇꯦ ꯕ꯭ꯂꯨꯁꯦ ꯑꯣꯏꯅ ꯂꯧꯔꯁꯤꯔ ꯑꯗꯨꯝ ꯑꯃꯗꯨ ꯇꯣꯃꯦꯇꯣ ꯐ꯭ꯂꯦꯚꯔ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯍꯥꯎꯔꯤ ꯑꯩꯗꯤ ꯇꯣꯃꯦꯇꯣꯗꯣ ꯑꯁꯤ ꯑꯃ ꯂꯧꯔꯁꯤ ꯄꯣꯇꯦꯇꯣ ꯀ꯭ꯔꯦꯀꯔꯁ ꯑꯃ ꯂꯧꯔꯁꯤ ꯑꯣꯀꯦ ꯂꯧꯔꯦ ꯑꯁꯤ ꯑꯅꯤꯃꯛ ꯂꯧꯔꯁꯤ ꯆꯤꯞꯁ ꯑꯅꯤ ꯂꯩꯔꯦ ꯃꯥ ꯍꯣꯏ ꯆꯠꯈꯠꯂꯛꯑꯦ ꯁꯣꯝꯗ ꯑꯩꯈꯣꯏꯁꯨ ꯑꯣꯛꯇꯣꯕꯤꯟꯒꯤ ꯍꯥꯏꯖꯤꯜꯂꯅꯤ ꯁꯤꯒꯩꯁꯤꯗ ꯑꯩ ꯆꯥꯅꯤꯡꯉꯦ ꯑꯩ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯝ ꯈꯤꯇꯪ ꯁꯦꯒꯥꯏꯕꯤꯔꯛꯎꯅ ꯑꯩ ꯈꯨꯠ ꯑꯃꯅ ꯃꯣꯕꯥꯏꯜ ꯄꯥꯏꯔꯤ ꯈꯨꯠ ꯑꯃꯅ ꯀꯃꯥꯏꯅ ꯁꯤ ꯃꯇꯝꯁꯤꯗ ꯈꯨꯠ ꯑꯍꯨꯝꯒ ꯂꯩꯔꯝꯃꯒꯦ ꯏꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯔꯣ ꯌꯦꯁ ꯅꯪꯅ ꯅꯨꯡꯁꯤꯅ ꯏꯟꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯌꯥꯏꯐꯕꯤꯅ ꯏꯟꯕꯁꯦ ꯍꯥꯎꯋꯤ ꯁꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯤꯒꯩꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯅꯤ ꯑꯗꯣ ꯌꯨꯝꯗ ꯆꯠꯂꯒ ꯈꯪꯗꯦ ꯀꯔꯤ ꯇꯧꯗꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯈꯨꯠꯁꯦ ꯅꯥꯕ ꯐꯥꯎꯗ꯭ꯔꯤ ꯑꯗꯣ ꯑꯞꯗꯦꯠ ꯅ꯭ꯌꯨꯁ ꯑꯩ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯌꯥꯏꯐꯕꯤꯁꯨ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯣ ꯍꯣꯏ ꯄꯤꯔꯛꯀꯦ ꯇꯁꯤ ꯅꯨꯡꯉꯥꯏꯔꯗꯤ ꯁꯤꯠꯄꯤꯒꯤ ꯄꯦꯖꯇ ꯂꯥꯏꯛ ꯀꯣꯃꯦꯟ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒꯤꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯊꯥꯔꯠ ꯗꯣꯁ ꯀꯥꯞꯄꯨꯕꯅꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯅꯦꯛꯁ ꯗꯦ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯊꯥꯔꯠ ꯗꯣꯁꯁꯦ ꯀꯥꯞꯄꯒꯤ ꯃꯈꯥꯗ ꯍꯞꯇꯥꯃꯨꯛ ꯑꯗꯨꯝ ꯍꯧꯅꯩ ꯅꯠꯇ꯭ꯔꯒ ꯍꯞꯇꯥ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯒꯕꯨꯗꯤ ꯍꯤꯗꯥꯛ ꯆꯥꯈꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯀꯩꯅꯣ ꯑꯗꯣ ꯁꯣꯝ ꯁꯥꯏꯠꯁꯦ ꯈꯤꯇꯪꯕꯨꯗꯤ ꯅꯥꯏ ꯑꯩꯅ ꯖꯦꯠꯇꯁꯨ ꯊꯥꯖꯜꯂꯨꯔꯦ ꯑꯗꯣ ꯀꯩꯁꯨꯕꯨꯗꯤ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯑꯗꯣ ꯁꯣꯝ ꯁꯥꯏꯠ ꯑꯣꯏꯅ ꯇꯨꯝꯕ ꯉꯝꯗꯦ ꯑꯗꯨ ꯈꯛꯇꯅꯤ ꯈꯤꯇꯪ ꯅꯥꯏ ꯑꯗꯣ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒ ꯌꯥꯏꯐꯕꯤꯁꯨ ꯆꯠꯂꯦꯕ ꯑꯗꯨꯒ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯆꯠꯂꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯨ ꯆꯠꯂꯤ ꯑꯗꯣ ꯃꯣꯏ ꯑꯅꯤꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯌꯥꯏꯐꯕꯤ ꯀꯩꯗꯧꯔꯤ ꯃꯁꯥ ꯉꯝꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯣ ꯐꯣꯟ ꯇꯧꯔꯒ ꯑꯣꯏꯅ ꯍꯪꯁꯤ ꯑꯗꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯍꯪꯕꯤꯅꯁꯤ ꯄꯨꯟꯅ ꯌꯥꯏꯐꯕꯤ ꯂꯩꯔꯦ ꯁꯤꯒ ꯑꯣꯀꯦ ꯀꯣꯜ ꯇꯧꯔꯁꯤ ꯐꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯑꯍꯥꯟꯕ ꯇꯧꯕꯁꯤꯗ ꯃꯥꯁꯨ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯐꯤ ꯁꯥꯔꯤꯕ ꯀꯩꯅꯣ ꯐꯤꯗꯤ ꯁꯥꯔꯝꯃꯣꯏ ꯉꯔꯥꯡꯇ ꯚꯦꯛꯁꯤꯟ ꯀꯥꯞꯄꯤꯕꯅꯤꯅ ꯍꯪꯉꯤꯁꯤꯀꯣ ꯑꯗꯨꯗꯤ ꯍꯜꯂꯣ ꯌꯥꯏꯐꯕꯤ ꯍꯜꯂꯣ ꯀꯩ ꯍꯥꯏꯒꯦ ꯀꯩ ꯇꯧꯔꯤꯒꯦ ꯅꯪ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯝꯕ ꯅꯪꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅꯤ ꯉꯔꯥꯡ ꯀꯩꯅꯣ ꯚꯦꯛꯁꯤꯟ ꯀꯥꯞꯄꯨꯔꯤꯗꯣ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯣ ꯈꯨꯠꯁꯦ ꯈꯔꯗꯤ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯔꯤ ꯑꯣ ꯑꯗꯨꯝꯒꯛꯇꯤ ꯍꯧꯗꯦꯕ ꯈꯨꯠꯁꯦ ꯈꯔ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯔꯤ ꯑꯗꯣ ꯃꯤ ꯑꯇꯩꯗꯤ ꯊꯥꯔꯠ ꯗꯣꯁ ꯀꯥꯞꯄꯒ ꯑꯗꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗꯤ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯑꯣꯏꯅ ꯇꯩꯅꯔꯕ ꯈꯪꯗꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯑꯩꯅ ꯍꯤꯗꯥꯛ ꯄꯤꯖꯕꯗꯣ ꯑꯗꯨꯅ ꯇꯧꯔꯤꯕ ꯈꯪꯗꯦꯉꯣ ꯍꯣꯏ ꯑꯗꯨꯅ ꯑꯣꯏꯔꯝꯃꯅꯤ ꯃꯤ ꯑꯇꯩꯁꯤꯕꯨ ꯊꯥꯔꯠ ꯗꯣꯁ ꯀꯥꯞꯄꯒ ꯑꯔꯨꯝ ꯍꯧꯅꯩ ꯑꯩꯈꯣꯏꯗꯤ ꯍꯧꯗꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯇꯩꯅꯔꯕꯁꯨ ꯈꯪꯄꯣꯟꯇꯦ ꯈꯪꯗꯦ ꯃꯣꯏ ꯀꯥꯞꯄꯛꯄꯗ ꯐꯥꯔꯁ ꯗꯣꯁ ꯀꯥꯞꯅꯕꯁꯨ ꯌꯥꯎꯍꯧꯔꯤ ꯅꯠꯇ꯭ꯔꯥ ꯑꯣꯟꯅꯔꯒ ꯀꯥꯞꯁꯜꯂꯛꯕ꯭ꯔꯥ ꯈꯪꯗꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯩ ꯆꯦ ꯄꯤꯔꯤꯅ ꯍꯣꯏ ꯑꯗꯨꯗꯤ ꯁꯣꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯗꯣ ꯑꯩꯅꯅꯦ ꯅꯪ ꯑꯣꯏꯗ ꯊꯥꯔꯛꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯩꯅ ꯈꯜꯂꯤꯕ ꯉꯔꯥꯡ ꯑꯩ ꯉꯁꯤꯁꯦ ꯖꯦꯠꯇ ꯊꯥꯖꯤꯜꯂꯛꯑꯅ ꯆꯥꯛꯀ ꯆꯥ ꯉꯝꯃꯔꯣꯏꯗꯥ ꯈꯜꯂꯦ ꯑꯗꯣ ꯀꯩꯁꯨ ꯇꯧꯗꯦ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯍꯪꯉꯛꯅ ꯇꯧꯔꯤꯕ ꯍꯪꯅꯤ ꯈꯨꯠꯁꯦ ꯈꯔ ꯅꯥꯕ ꯑꯗꯨꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯐꯔꯦ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯍꯪꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤꯃꯦ ꯍꯥꯏꯕ ꯅꯪ ꯉꯔꯥꯡꯗꯤ ꯄꯨꯟꯅ ꯆꯠꯄꯤꯅꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯇꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯇꯧꯔꯤ ꯍꯥꯏꯕ ꯃꯌꯥꯝꯗꯁꯨ ꯈꯪꯍꯜꯂꯦ ꯍꯥꯏꯕ ꯑꯗꯣ ꯍꯥꯟꯅꯗꯩꯁꯨ ꯍꯥꯏꯔꯛꯇꯕ
ꯍꯥꯟꯅꯗꯩ ꯍꯥꯏꯔꯗꯤ ꯅꯪ ꯔꯤꯌꯦꯂꯤꯇꯤꯁꯦ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ ꯑꯗꯨꯒꯤꯅꯦ ꯍꯥꯏꯕ ꯑꯗꯣ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯑꯃꯨꯛꯀ ꯀꯣꯟꯅ ꯎꯅꯔꯁꯤ ꯑꯗꯣ ꯂꯣꯏꯔꯕꯣ ꯅꯪꯒꯤ ꯋꯥꯔꯤ ꯋꯥꯔꯤꯗꯤ ꯅꯪꯅ ꯍꯧꯗꯣꯔꯛꯏꯅꯤꯅ ꯋꯥꯔꯤ ꯑꯇꯩ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩ ꯐꯔꯦ ꯅꯪ ꯍꯧꯖꯤꯛ ꯕ꯭ꯂꯣꯛꯇ ꯂꯩꯔꯕꯅꯤꯅ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯁꯤꯀ꯭ꯔꯦꯠ ꯋꯥꯔꯤ ꯑꯣꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛꯀ ꯎꯅꯔꯁꯤꯀꯣ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯁꯣ ꯃꯌꯥꯝ ꯖꯥꯏꯐꯕꯤꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯃꯌꯥꯝꯗꯤ ꯊꯥꯔꯠ ꯗꯣꯁ ꯊꯥꯅꯔꯕꯣ ꯀꯣꯔꯣꯅꯥ ꯄꯥꯏꯗꯦ ꯍꯥꯏꯁꯤꯗ ꯊꯥꯔꯠ ꯗꯣꯁ ꯊꯥꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯦ ꯑꯃꯨꯛꯀ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜꯁꯦ ꯄꯦꯖꯁꯦ ꯂꯥꯏꯛ ꯐꯣꯂꯣ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏ